Jiridagi thorakpa gari chonga rom none thong manakta blockade sagatpa singna thatuna attack tawrakpada gari kunmanga rom amangata thokle ahen force changsinkhre. Manipur thugaina na khuyek pibadi BJP natte Congress ni haina MLA PS diswajan na phongdokre. Amadi Australia na India team bi Manipur bu maithibad piduna tarasuba Manipur Polo International ki champion oikre. Khurumjari meeting tabiri basing bataram nokjari pau sandok na pijari petrol diesel amadi chak thongna ba gas yang na nong mada tangai fadana changba polam sing purakpa gari chamnga rom jiri dagi thorakhiba adu ngasing numit yung ba matungda nungba lanthokna none yorakpa matamda masing yamlaba nupi singna thongda thatuna chathan khidre police commando amadi IRB na cheksin na ngak senduna lakhiba pot puba gari sing aduda miyam na nungna thomjinduna Yamdrabada gari kunmanga rom anga ata thokre loinana gari kaya gi tayar nusit hadotuna chatpa yahan khidre expert party singna tiar gas amadi blank fire tawduna miyam tangkhaina dana daga an khidre hairi nupi mayam ama hoji su lambi da phamjinduna leiri haina mafam adu dagi phangba paw amna hairi nasi gare sa payaroi habisi oma de sadigi opinion Kenapa distrik ko? Aduna hama bunga si thadoro no kay thadogni horen baroda thadoro no baroda no sapayagani adubo akoy gi private wanate hin distrik ki wane kono bi block to ba garis ne ay private la padi chatkan Marak sida Imphal West District Police ki SP Herozit Masana lamjing duna Achauba police ki kangbu ama none tamna changsinkhre haujik panduna leiba gari sing adu ngasi ahing puthorakna bokona gani hairi Marak sida fakhiba UNC gi leader sing thadu haiduna ngasi none da wangang da khongchat ama chatkre none bazar dagi hauraga lukhambi fawa chatkhiba khongchat aduda lamdam adugi nyoi kyana saruk yakhi UNC da chapchana sogatkani naga sadahil semba yaroi haibana chingba placard kaya sizinakhi Longmai area civil organization sinduna pangthokhiba khongchat aduda lamdam adonggi nupi church leader amadi public leader kaya su saruk yakhi Amaromda UNC gi president amadi information secretary condition amata yauduna thadu haiduna nupi kaya na ngasi nungbada wakat mifam sathakre wakat mifam aduda fazim kiba myoshing condition yauduna athubada thadu kadabani haibana chingba ayiba cherol kaya sujunakhi Marak sida economic blockade na tampak ta khundari ba myoy singda piriba chetheng gi mayok ta chatharakpa counter blockade ngasi sumakhata na Bisnupur district ta chathakre Bisnupur district headquarter amadi tongjai maril fauduna pochai punana bahona rambasing miyam na pot lokthaduna thingin ba hokre Bisnupur ward number 2 amasung 3 gi lona bada chathakiba khongjang aduda tongan ba civil society organization kana saruk yakhi haini saruk yakhi ba myoy amana counter blockade asi karigidamak tathabano haibagi matangda wafung kya phongdorakli aikoi khang maktaduna aikoina blockade asi handok nabagi damakta akoi moida khanaba chainaba ama mata wagi warate prajagi yai phanabagi damakta aikoi masi handok piu asi handok pa targadi akoi gisu akoi counter blockade se akoi tawjariba counter blockade ase akoi handok sage haina leijabani hek handok punamita aikoi gi counter blockade se aikoi losinjagani khongjang ase losinjagani Amaromda UNC na sathariba economic blockade asine miyam khamthengna awab mayuk na hale humanitarian ground da handok piu haina Manipur Baptist Convention MBC na appeal tawakli MBC na thadrok pacherol amada Manipur government na sufiba masi yenglaga waroshin purokna bathabak paikhat piu Manipur da khundari ba phurupcha khudimak na communal oiba khongjang changsin biganu mahusadagi leirakpa nusi chanaba kaihandana bhona minasi political parties singa sufibam asida politicize tawna bhona biganu amadi just khudimakta state asida santi purokna ba prayer tawbi hairi Sadar Hills district semagi matang da JSC for Sadar Hills na Sadar Hills ki Congress party da yauriba myoy sing resign tawna khangan khibagi matung ina ngasi Kangpokpi block ki makhada leiba Congress party ki luchingba sing ngasi
Congress Party na kitoknaba ayibache Manipur Pradesh Congress Committee ki President da Pishin Kre Hairi. Kangpokpi Block Congress Committee ki President Tongkholal Hangsing, Vice President Haukochong Haukip, General Secretary PT Jaipo, Kangpokpi Block Mahila Committee ki President Laubhamna Chingba, ngasigi fam thadokuk Cheryl Singh aduda sahit tawki. Loinana ngasigi fam thadokla singna Southern Hills Democratic Party Kawama athuba matamda semlagani hairi. Manipur Thugaina ba khuyek pibadi BJP natte Congress ni haina MLATS biswazina phongdokre wafa masing asi BJP Manipur Pradesh ki Kasampata leba office ta pangthokhiba pawgi mifam amada mahangna phongdokhibani. Pawgi mifam aduda BJP Manipur Pradesh ki Chief Spokesperson Professor STK namadi General Secretary and Nimba Susaruk Yaki TS biswazina makhatana United Naga Integrated Council UNIC na lising amaga chamapan humpudra nithoida Congress ta punsin badu Naga taba lamsing tokhai na lezabada ayapapi oi haiba wafamda yanaraga punsin khibani matamadu da khuyek tibada Chief Minister Risang Kaishing amadi haujiki Deputy Chief Minister Kaikhangam yauki matung taba oina chahi kharagi mamangda su Naga gi chap manaba issue sigi matangda khuyek tibada Deputy Chief Minister Serial number 2 da yauki masina takpadi Manipur mache tana thugaina bo honariba si Congress Party ni BJP natte hairaduna handakta Chief Minister na Nauria Pakhang lakpa kendra da pangthokhiba mifam amada center da paliba BJP government ka NSNIM ga loktuna raga Manipur thugaina bo honari hairiba wafam adu yumpham yaudaba aranba wafam ni asigumba wafam asi power pamba congressman kharana haiba wafam ni haina logani amaromdana sakti paiba ngamlaroi khanbadagi ngauchatnana wakhal leita daba mawngda haikibani miyamna thazabiganu miyamgi Jiraba tanfamda awaba koknana bam khonabagi mahuta election propaganda onthopa laibak thibani phongdokhi Lebak thugaina bagi sign to busi kanano habdi siri risang kaising amadi gaikingam ni gaikingam amsi risang kaising ji kanano habdi Congress kini adu huji Manipur ki praja miyam na khangi adu huji Home Minister gaikingam se akhoi gi lebak asigi yam na maru oiba akhoi gi pham puri ba Home Minister ne bamsi asigi mathakta amu akhoi BJP da maran sidana akhoi leiriba ona tainaba mongda akhoi IM ga BJP ga akhoi lautuna rakanda akhoi blockade thon bani adu leba kai na basin bani haibasiti yumpham yaudaba adu masigi praman panthai leitaba adu posakni adu ga masigi tasengna akhona Congress Party da hangjari masigi proof leragadi ai ngangjari ba akhoi MLA du sungno leblep tana dum tokthokpi ga haibasi ma akhoi thamjagane ba Saruk yakiba Professor STK na economic blockade amadi demonetization ki chaitheng Fanglingaida miyam da hu kamsinba wangang phongdopa laibak thibani karigumba kanglup ki I tanarakpa tarabadi maduna kanada sukana ba piroi mangja bakhak oigani center na hairakpa wafam onthoklaga panghai haijinbagi hainabi thadokadabani Manipur da thokliba maru oiba issues singi matangda phongna thoraktuna debate taunana ba BJP na sem saduna lei haiki karigumdu ceasefire ki debate tawse ya ham ready aduga masima suma ham su khangpiram gani singi district manga leiba singmang da district mari makta ceasefire sanadre haiba khangna district mari makta designated camp layab excluding only Surasanpur district lehori se designated camp mari makta layab aduga hana tawkiba 1964 tawkiba ceasefire NNC ga tawna matam trosu khongjrong da sacho bata hariba designated camp layab aduna masinguma thabak singsi tawdana praja gi interest nominaragadi koi punamangna phaba aidegi yamna praja punamangna tangdu laitana harmoniously laibe aba dugumba state ma ohenbaduna koi rajiti tawruba koi gi priority ni haitana aidi madumaina thamsari Manipur da lairiba BDF personnel singi bank account amadi Aadhaar card hayeng fawbagi manungda pikhalaknaba mari leinaba official singna khangalakli hairi ISTV news na fangba pawgi matung ina BDF personnel singda makhogi bank account amadi Aadhaar card pikhalaknaba khangalakli ba si karigino haina chapchaba mari leinaba official sing aduna BDF personnel singda khangalakpa leitri BDF personnel kharadi makhogi bank account amadi Aadhaar card pisinkhre hairi Pisin haudaba sing adu khongatpagi thabak mari leinaba officer amamamna kan chatharakli ba khongthang asi karigino haiba chapchaba khangba ngamdrabasu handak lupa chawnga chapi amadi lising chapi chatnararoi haina lauthokriba aduga mari leinaram gadra haina chingnaba fawnari BDF personnel kharadagi phangba pawgi matung inadi haujir fawbagi oina makhoigi bank account amadi
आधार कार्ड पिखत्पगी वाफम लेट्री हाइरी मणिपुर दा पाइनरिबा मैनुअल ड्राइविंग लाइसेंस सिंग मथंग चहिगी फेब्रुआरी की थादगी चटनररोय मसिगी ममांगदा डिजिटलाइज स्मार्ट कार्ड ओइना पाइबियु हाइना डायरेक्टोरेट ऑफ ट्रांसपोर्ट न मणिपुर की मियामदा खंगलकली ngasi directorate asida pangthokiba paugi mifam amada district transport officer sing saruk yakhi state transport authority Imphal East ki th dinachandra na phongdokhibada ngasi fawda manual driving license lakh manga lising nifu humdoi chatruk kunnipan issue tawkhre masig manungda lising humphunipan chatruk humphudra nipan smart card onkhre ukhul district natana atai district khudimak smart card issue tawba haure ukhul gisu athubada haunana basem sare ihan hanbo oina ing lising ani nipan da Imphal West da smart card issue tawkhibani hauzik manual driving license pai riba mipum khudimakna chathok chasin amadi phaba punbadagi ngakthoknaba February tha fawgi manungda anova smart card license pai biu haiki 3 months kuma matam piro didio sindai certain period sigi malung jinga smart card se implement to work je mapung phana loitho conversion to thokro February 2017 mohmunung sida onthokna bato nat aduga ngasai adudagi hedogadi haiba singsi chanadabagi mong da hai Hayeng Chief Minister Okram Ibobina Jennings Administrative and Faculty Block Sangagadori Masigi Mangoi Nanangasi Chief Minister Okram Ibobina Minister Emily Amadi Mari Lainaba Officials Singalakna Yangsinkre Mayang Imphal Kendra ki manung da leiba Primary Health Center amadi Imphal Tural Torban gi fibam ngasi Mayang Imphal Kendra ki MLA su oiriba Education Minister KH Ratan Kumar Health Minister DK Korungthang amadi IFCD Minister Ngamthang Haukip na chatuna yangsinkre khongchad aduda mari lainaba department singi official kya su saruk yakhi DK Korungthang na Manipur da leiriba Community Health Center Primary Health Center singda wat liba doctor amadi staff sing athuba matamda hapchinaba thawang loire haiki singi awat pase masi yengla ko na primary health center sing sida minimum 3 ding da ta mai mari madile adu asikat to ate manipur loina kai protest lere adu na kai MPC through and that da cabinet decision loraga MPC through the recruitment to ba Education Minister Dr. KH Ratan Kumar na ithai damgi ising thadokibada Imphal Turelgi longnam balnam thakhiba mafam sing ahan batangkaki oina athuba matamda semjilagan haiki engineer sing hairi si moi akoi gi measure ani thokna huju immediate temporary measure oina akoi gi wa yunga akoi keno tobase masima daka le spur se maga aduga ani suguna permanent tuna koina isingi maiji handara akanda masi fazana koi study tawraga permanent measure ma lokana na ba khanabani UNC na chathariba matam kaktaba economic blockade asina maram oiduna Manipur da nongmada changdaba yadraba chana thaknaba potlam yauna petroleum product hidak langthakna chingba marang kaina phangba ngamdabadagi miyamna chawna khudong sadaba mayoknare chana thaknaba potlam gi mamal wangkhatpada natana yonaba pot laitabadagi dukan thong lonba phawa yaure amaromda petrol fangnana bohonabada miyoi kyana ahing yarek naduna oil pump mamangda leptuna leinari Manipur Sarkar na miyamgi awaba koknana ba angamba thakta thabak paikhatlabasu hojikmaki di miyamgi darkar oiba sing mapungphana mensinba ngamdri amaromda handak chamnga chapi amadi lising chapi chatnararoi haina Narendra Modi na lauthokiba asidagi Manipur da masigi achoba chaitheng ama miyamna fangli masa masagi leijaba senfam kharakhak bank ta deposit tawnana ba amadi lauthokna bohonabada chawna khudong sadaba mayoknari paisa thamba amadi lauthokpagi akaknaba masing leibana miyamna selgi darkar lerakpa matamda Numit khudingi bank ta chatpa amadi ATM booth mamangda ki ulepagi tangai fadaba lakpana ayuk nungthil numidang khaidana miyoi kyana ATM booth singi mamangda paisa lauthoknaba leinari nakalama romda banki authority singi marakta kharana miyamgi yaifanaba thabak paikhatpagi mahutta fazadaba wahai wata sijinnaba amadi mangjongnana pau pidana bank lonsinba amadi aranba pambai sijinnaduna sel kaithok hairi miyam da wahan bathabak kya chatharakpadagi customers sing amadi bank authority ki maikai da chawna mukna bathokpagi thodok kya tatana lakli tara suba sangai festival ga mari leinana Manipur State Film Development Society na sinduna MSFDS ki auditorium da pangthokliba film festival ngasi loishinkhre loishinbagi thoramadu da
MSFDS की सेक्रेटरी डॉक्टर के सुशीला, फिल्म फोरम मणिपुर की चेयरमैन एल सूर्यकांता मदी CPI की स्टेट सेक्रेटरी डॉक्टर M नरसु सरुक याखी मपालमदगी लाकपा मसक नायबा मियोय क्या इकाई खुमनब उठी फेस्टिवल असिदा रूसिया की फिल्म निपान मणिपुर की फिल्म निपान अमदी नन फीचर फिल्म मरी उठी फेस्टिवल असिदा फेस्टिवल असी अटेंबा मतंगी मनुंगदा पांगथोकनब खंगलकपदगी खुदोंग सादब कया मायोकनखी हाइना सिलिलांगी बसिंगी माइकैदगी फोंदोखी डॉक्टर M नरना सिंगनब कया की मायोकता मपालम की फिल्म सिंग उत्पंगम खिबनी फोंदोखी डायरेक्टर के सुशीला ना फेस्टिवल असी ममांग चहीदगी हेन फगतनब होटनरबसु मतिंग लेबा फिल्म पुथोकप ngamdabadagi हेन माई पाकवा फेस्टिवल अमा ओहेनबा ngamdre अदुबु मथंग चहीदा हेन मपुंग फाबा अमदी फजबा फेस्टिवल अमा ओहेनबा अकनबा मोंगदा पुनमकना होटनमिनसी हाइखी लोइनना आइकोगी रूसियानगी खंगतलबा रूसियादा फोकस तौरगा पुथोकचरिबा फिल्म सिंगसिगा लोइनना आइकोना मथंगदसु आइकोगी मणिपुरी फिल्म को नुसिबिबा अदुगा मणिपुरी फिल्म को थवा याबिबा ख्वाई खुदिंगमकना मथंगी अहुमलक सुबा सनाई इंटरनेशनल फिल्म फेस्टिवल ददी फिल्म पुथोकिनबा नसिगी लापिबो ख्वाई खुदिंगमकना आइकोना मथंगी फिल्म को पुथोकियो हाइबसु अहाम थमजरी सदर हिल्स डिस्ट्रिक्ट लाउथोकपदा अमदी डिस्ट्रिक्ट बाउंड्री सेमबदा मैतै सिंगिलम सोहलोइदबनी हाइबा वफम यावबा मेमोरेंडम अमा मैतै यूथ फ्रंट साउथ ईस्ट एशियाना मणिपुर की चीफ मिनिस्टर दा पिशिनख्रे हाइरी पाउगी मरकथन नतिन बेम तंगलजरी कॉन्स्टिपेट सिजनबियु कॉन्स्टिपेट सिजनबना मनुंग जंगन वाइतबा कॉन्स्टिपेशन प्रॉब्लम कोहल मगमी इतन तनबा महंग सादब सिंगुसु कोहल मगमी नोमदा तुमम दायदा लुबु लुबु साबा इसिंग ग्लास अमदा चामस अमा नत्रगा अनिदा थादरगा सिजनबियु कॉन्स्टिपेट Manipur Sangai Festival 2016 Manipur Tukada Malay Akapama Mokada Sangai Yokada Wakuna Bangkok Jagadriba Manipur Sangai Festival 2016 Miam Punamak Sangai Abina Live Coaching Center, Ghari Makhalekai. Admission open. Special Class 10 Revision Course. All subjects optional. Higher Maths, Home Science and IT. 2 months Complete Foundation Course, Classes 8, 9 and 10. 4 months Complete Foundation Course, Classes 6, 7, 8, 9 and 10. Mathematics, 4 months Complete Course, Saranjit. Separate boarding for boys and girls. Then service also available. Changi labor solar padagi producing attaba. Acham chokharba. Tumba chaba yaraktaba. Khong hama nungayaktaba singidamak. Amatta ngayaba upaidi. Jolly Sire. Amasung Jolly capsule with Changi Sinaview. अमुकहना तराम नोक्चरी प्रधानमंत्री जनधन योजना की मखादा बीजेपी जिरीबाम एजुकेटिव मेंबर्स सिंगना जीरो बैलेंस ता अकाउंट हांगदोकपगी थबक अमा ngasi जिरीबाम की गुलाथोन बाजार पांगथोखरे कैंपेन अदुदा जिरीबाम एसीदा बीजेपी की मेरिक ओइनब सरुक यारिबा थौनावजम रणबीर सुसरुक याखी जिरीबाम यूबीआई ब्रांच की ऑफिशियल क्या सुसरुक याखिबा कैंपेन अदुदा पीएम जनधन योजना की कानबा प्राइम मिनिस्टर नरेंद्र मोदी ना लुपा 500 चप्पी अमसुंग लिसिंग चप्पी चना हंदबदगी ब्लैक मनी लेबा मियोय सिंगना पीरिबा चैथेंगी मतंगदा मोइरांगथेम हरि कुमार ना वफम क्या फोंदोखी मथंग चाहिदा पांगथोकदौरिबा स्टेट असेंबली इलेक्शन गमरी लेनना उखुल डिस्ट्रिक्ट की मनुंग चंदा चिंगाई केंद्र की फालीदा बीजेपी की नोंगमगी ओइबा पॉलिटिकल कॉन्फ्रेंस अमा पांगथोखरे थवम मदुदा केंद्र असिदा बीजेपी की मिरेब ओइनना बसेम सारिबा एक्स मिनिस्टर डॉक्टर खसिम रुइभा बीजेपी विजन डॉक्यूमेंट कमिटी की मेंबर प्रोफेसर जॉय कुमार बीजेपी बायोडाइवर्सिटी सेल की कन्वेनर आरके सोमरजीत अमदी खुनगी निंगथौ खसिम सुसरुक याखी आरके सोमरजीत ना भोट थादबा हाइबसी डेमोक्रेसी चटपा लेबाक अमगी यांगलेन सरुनी मसिना अखोई असेंबा मिरेब खंदुना समाज अमबु अफबा लंबिदा लमजिंगबदा अचौबा मतेंग ओइगदौरिबने बीजेपी ना सेंटर दे चही अनि मखाई शासन पाइरकपदा पोकपदा ngairiba angang हौरगा अहल ओइरबा फाउबगी तोंगान तोंगानबा स्कीम क्या सेमख्रे स्कीमसिंग असि लमदम असिदा मपुंग फाना चना हनबा ngamdriba si स्टेट गवर्नमेंट की अशोनबनी लमदम असिदा बीजेपी की सरकार अमा लेरबदी खुदोंचाबा सिंग मपुंग फाना फंगनबा ngamgani हाइखी एक्स मिनिस्टर डॉक्टर खसिम रुइभा नगा इशू हाइबसी पॉलिटिकल इशूनी मसिदी नोंमैना वारोशिन पुरकपा याब नते पॉलिटिकल ना
waroshin purakadabani wakhalasi NDA government luchingdiba Narendra Modi na yamna kupna khangduna naga issue losinana ba yamna kanna khonari masigi khudam handakta naga peace accord ki framework sign tongnakiba aduni NDA government na Manipur ki chingi lamsingda ahen mityang kaya thamli Manipur da handak pangthokadoriba mikhal asida BJP ki sarkar ama soidan lakani lakadoriba sarkar asida Ukhul district ki shu achoba thodang lahongnana ba district asigi kendra ahum maktagi BJP ki MLA Thagat Mathau Tai Haiki Professor Joy Kumar na election naksilakana tongan ba party kaya na makhoi ki party kangkhatna bahona bada BJP bu aran ba wafam haizinduna hunbagi thabak sathari makhoi na BJP bu hanthana chai thanglabasu party asina miyam gi khanduna tawriba thabak sing leibak miyam na khangi Manipur da sarkar shemba ngamgadaba party ani natana atai leite regional party singna kendra humpuda makhoi gi miret thagat pa ngamloidabana makhoi na sarkar shemba oithoktabani Manipur da pangthokadoriba mikhal asida BJP na chauna mai paktuna sarkar semgani mahakna makhatana jingai kendrugi BJP gi mirep oigadoriba Dr. Khasim Ribhana karigumba mai paklabadi semgadoriba sarkar asida mahaki achoba thorang leigani haiki Paramathoi suba Manipur Assembly ga mari lainana BJP Manipur Pradesh na chatharakpa election campaign ki saruk ama oina Imphal East ki Palace Gate ki manakta leiba private yum amagi mathakta thetpa hoarding ama Imphal East ki SP AK Jhalje na lauthau haina lauthakhiba si maram chade SP bu matik chaba action launaba Manipur ki DGP Union Home Minister amadi ECI da wakat cherol pisin khre haina BJP Manipur Pradesh ki President KH Babanandana thadorokpa cherol amana hairi Hajik chathariba economic blockade asina micham praja singh kham thengna awa chaitheng pire waroshin purakna bukhona biu haina NPP Women Front na mari lainaba singi pungning chingsilakli Chingmayong da leiba party sigi office ta pangthokhiba pawgi mifam amada front sigi president G Saityabati na state sigi miyam da pihiba chaina asi kokhanana ba mari lainaba singna honagadabani blockade ki chaitheng piri nei cherekta demonetization chatharakpadagi amuka hena awaba mayok na hale masina port ki mamal ka hena wangkhat hanbaga loinana fangdabagi awaba su pire Prime Minister Modi gi khongthang asi afaba oirabasu fattaba maikai kyasu chongthok hale fiba masidagi kannana ba state government na athubada thabak pakhat kadabani haiki ꯑꯩꯈꯣꯏꯅ ꯋꯥꯖꯔꯤꯕ ꯈꯪꯉꯤꯕ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯥꯅ ꯈꯪꯉꯕꯅꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯋꯥꯕꯁꯤ ꯁꯣꯜꯕ ꯇꯧꯒꯗꯒꯦ ꯀꯔꯝꯍꯥꯏꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯄꯥꯔꯇꯤꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ Janata Dal United hena mapangal kangkhat hanna Vice President ahum General Secretary ahum amadi Secretary General yauna mioi taramathoi khankre masigi mathakta State Executive Committee gi member kuntra mapan amasung khalle haina President Hangkhan Pau Taithulna cherol thadorli Demonetization amadi economic blockade na miyam da piriba awaba yenglaga numit 13 ni chupna free medical claim ama Hayengdagi Ras Medicity da pangthoklagani haina Managing Director H Rajena phongdokre ngasi North AOC da leiba Ras Medicity asida pangthokpa pawgi mifam amada H Rajena makhatana economic blockade amadi demonetization na Manipur gi miyam kham thengna awaba mayuk na hale hingbada changba pot sing phangdabaga loinana mamalsu ka hena wangkhat hale miyam gi awaba si yengduna Social Responsibility Scheme gi makhada hayengdagi December gi tang 15 fawgalem na laing magi camp pangthokani camp asida OPD screening testing amadi atai test kaya lem na pangthokani Greater Imphal gi area da free ambulance service pathagani ayuki pung 10 dagi nungthil gi pung 2 fawba camp asigi ticket thagani Ras Medicity asina ayuk nungthil khaidana mathau tawba amjugi member singda chada 15 gi concession pibaga loinana Mongsangai da leiba old age home da sulem na ana laing chathari miyang gi damak paikhali ba thabak thoram sing asigi khudong chaba lobiu haiki Nilong kendru gi manung chanba atau khong maning lekai iram siphai wang mada wai anjas na nauna saba nauna semba sanabung ama ngasi lekai da khushina kre nupi amana phongdorakpada mamang da su maira sang ama sabiba amadi ngasi sanabung miyam na khushina bagi damak Antasu Thagatpa Phongdokhi Humpuja Taret Suba Nupi Lal Ningsing Thoram Nupi Lal Memorial Association Manipur na Sinduna Tha ama chupna chathagani hairi
December amadagi kuntra fawa sathagadoriba asigi thoram pareng singshu association thadorokpa cherolda mayek singna palli Kaisham uchi ngau kawba chahi kunmangaram suraba chanam sandrok mamang lekaidagi tractor driver asi law yainaba mechinna sabkhaibadagi sire thaudoga singa se yupung tara mathoi makhairom tabada chanam sandrok lampaka thokhibani law yaiba loyaga fau tasin bada laibak thiba thaudok adu thokhibani hairi Thanga Kendra da BJP gi mere oilena basem sariba Haishnam Kulachandra gi election campaign haudokre campaign gi saruk ama oina Sendra Chingkhongdagi ithing fawda yumthong khuding changduna campaign chathaki campaign gi saruk ama oina under government na eviction chathabada awaba taraba miu sing hakthengna unaduna makhogi awaba da saruk yakhi Oinam Kendra da BJP gi mere oina mikhal thengna basem sariba khundrak pam Romeo gi election campaign ngasidai haudokre Masagi yumdagi hawdokiba campaign aduda lamdam madongi masak naiba mioi kya saruk yaki Romeo na karigidamak mirep oina chongthorakli bano haibagi matangda wafam kya phongdoki Imphal Literature Festival lisingani tara taruk ngasi loishinkhre Maimom Manmohonda Bangladesh ki mapari athauba mingthol piduna ikai khumnabu utkre tha asigi tang tara mangadagi hauduna Patriotic Writer Forum Manipur na sinduna Manipur gi tongan mafam singda pangthokhiba Festival asigi loishinbagi thoramadu IRE Group of Institute ki conference hall da pangthokhi hairi attend the break amaga maglawzari Iranda Mumadi Mapala Lapa cultural troops ni Makana cultural program Foreign countries in the stalls in Amadi Iramdam di Kutsa Yagi Alum handicraft ki stalls in Yetamu Lerna Nuai cinema lila drama kaya ang Indigenous games and sports, adventure sports, water sports team Benasha Coaching Center, the best and only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthoibi, third position Luhiangangbam, 6th Nira, 21st Bameshwar. Hurry, limited seats. Iram the Pacific fruits are in the traditional hapsing so near Manipur Quality Festival, Manipur Sangai Festival 2016, situation in Nien Fabio, Beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water. Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Kobai Samam Lekai Dagi Adongi Apamba Pot America Layduna Lucky Winner Oidiu Prizes Sing Adudi Miamgi Hena Kodong Java Yinjanaga Lupa Chamanga Amadi Listing Chapigi Note Luxury Late Safe Sangai Come enjoy the Sangai Fest and please do buy products from Pebet stores. Amukana Taramnang Cheri Tamenglong Kendra gi MLA Oiba Jamhenglung Pamai Taram na Upam di Thagat Pafong da Pudi Thoramamangasi Hauchong Playground da Pangthokre Thoramadu da DC Tamenglong SDU Tamenglong SDU Hauchong Amadi ADC Tamenglong gi Chairman na Chingba Masak Naiva Mu Sing Saruk Yaki Nat Yo da Jago Isagi Thoram Kayana Ayengba Singipuning Chingshinki Chief Guest Oina Saruk Yaki ba MLA Jamhenglung Pamai na Miyam na Akan ba Pressure Pibudi Subdivision Oina Pukhatpang Ngamkibani Subdivision amagi lefam thokpa infrastructure sing chapcha na lehenna buhonagani kangchuptagi Tamenglong fauduna lakadoriba Trans Asian Highway asina Europe matamda subdivision asi mapung phana chawkhatkani Manipur government na chingi lamdam sing chawkhatna buhonari mahaki maikaidagi su angamba mongda subdivision asi chawkhatna buhona khigani haiki Passenger service tawriba sing bhara hengatana ba tongan ba loop kayana phongdorokpagi matung ina hayengdagi Nagamapal passenger parking da gari thaba sing service lep lagani haina Nagamapal passenger parking staff employment welfare subcommittee na chero thadorakli service tawdabagi firep ase blockade na pirak pachetheng amadi transport department gi authorities sing yana driba fawba chathakigani miyam gi awaba sida passenger service tawiba singsu khwaidagi hena wai haiba khangbiu UNC na blockade handoktuna atopa khongjong sangsinbiu Karigumba handuk tabat tarabadi Nagamapal the passenger service tawiba singna tongan khongjang kya changsingani hairi
Lem na mit laying bagi game among ngasi hangang da leba ibudo margin harau bung da pangthokre BJP gi active member Thokchom Romeo madi Sija Eye Care Foundation na punasinduna pangthokiba game adugi matangda Thokchom Romeo na mahang na hinglingai matamda miyang gi pangba ya pamateng panggani haiki Leimakhong dagi kangchup phawa tingliba achoba raw water main pipe asi Leimakhong chingmang hezang khul manakda ising yuriba si tangai fadana sanjin bagi thabak chatharibana December ki tang ama fawa thabak asi chathakigani hairi Kangchup rehabilitation plan na ising piba mapham sing iroi shemba reservoir na ising piba mapham sing Central Agricultural University Langjing CRPF Langjing reservoir na konba mapham sing Rims Lamphel area Uripok amadi Khoirban Kaichal na chingba mapham singda numit kharani ising piba lekhigani haina Water Supply Maintenance Division number 1 PHED Manipur gi Educative Engineer na khangalagli Zik sanabagi pau boya ni thawzamdagi phangbigani Mamang Sahi runners up takiba India Team B Manipur Sahi Sigi Tara Super Manipur Polo International Dasu Australia ki makuta maithiduna runners up takre Manipur Horse Riding and Polo Association Sinduna Impal gi Mapal Kanji Bungda Polo Team Taruna Group ani thongna khaidokuna tha sigi tang kuni thoidigi satharkhiba Tara Super Manipur Polo International ngasi loisenkhre loisenbagi thoramda Manipur ki Governor Dr. Nazma Heptullah Manipur Legislative Assembly ki Speaker T.S. Lukeshwar State Bank of India North East Circle Guwahati ki Chief General Manager PBS LN Marty amadi Minister A.K. Mirabai su sharuk yaki Satharkiba tournament asigi ngasi aroiba numit ki sanakhiba match da Australia na India team B Manipur bu panjal mapal tarukta maithi biduna tournament asigi champion oikhibani Australia gi mai papugi panjal singadu Adam Dolhars na ahanba ni suba amadi ahum suba sakarda panjal ahum chanki jog mekina ahum suba sakarda panjal ahum amadi mari suba sakarda panjal ama punna panjal mari chanki atopa panjal ani duna bio blenden na ani suba amadi ahum suba sakarda chanduna match si mai pakhibani maithi oraba India team B Manipur gi panjal tarugadu P Ojit na ahanba ani suba amadi ahum suba sakarda panjal ahum chanki atopa panjal ahum aduna S Bimol M Jawan amadi T Pradip na ahanba amadi mari suba sakarda chankhibani Satharkiba tournament asigi ahum suba position gi sanakhiba match da USA na England bu panjal tare tarukta maithi biduna ahum suba position takre USA gi mai papagi panjal singadu Lucas Red na ahanba ani suba amadi ahum suba sakarda panjal ahum Ryan Cromin Prathar na ahanba amadi ani suba sakarda panjal ani George Khambina ahanba amadi ahum suba sakarda panjal ani sanki England gi panjal taruk aduna Kabhe Atrek na ahum suba sakarda panjal ani George Shelter na ahanba sakarda panjal ani amadi Phil Seller na ahanba amadi ani suba sakarda sanki Tournament asigi best pony ki mana Impal Riding Club ki dollar na takre ani suba position na Ipodok Thangjing Polo Club ki lamdan bana taki ahum suba position na Manipur Police Sports Club ki lion na takre winner oreba team Australia da trophy ge loina na lupa lakh ama amadi runners up taki ba team India team B da trophy ge loina na lupa lising yang khai thorama pusingna khusin nakhi loisan gi thawanga mari lena na Manipur ki Governor Dr. Nazma Heptullah na phongdokhibada The sorry state of game could be due to several reasons, ranging from lack of sponsorship, high cost of game, to competition posed by modern games. This has also resulted in the sharp decline of the number of original ponies. One of the main objectives for organizing this tournament has always been to save Manipuri ponies along with popularizing the game of the polo in its birthplace and promoting tourism. Cash prize of rupees 1 lakh and a certificate. Congratulations, Team 12. Women's Football Khuraijam Tarun Kumar Memorial Senior Women Football League ki champion Eastern Sporting Union Wangkhaina oikre Impal East District Football Association Sinduna Kumalampak Artificial Turf Ground da team ani na saruk yaduna
था सिगी टांग कुंतरेटगी टीम अनी सरु यादुना चथरखिबा सही सिगी खुराइजम तरुण कुमार मेमोरियल सीनियर वुमेन फुटबॉल लीग ngasi loisinkhre aroiba numit ki sanakhiba match ta Eastern Sporting Union Wangkhaina NYTIC Okram Chuthekpu goal ani sinoda maithibu piduna satharakiba league asigi champion oikibani Eastern Sporting Union Wangkhai gi mai papagi goal ani du Kasmina amadi M Mandakini na match ki 13 suba amadi 53 suba minute chanduna match asi mai pakhi ngasi sanakhiba match asida NYTIC Okram Chutheki sanaroi Debjani da center referee na unsporting behavior kidamak yellow card utki winner oiraba Eastern Sporting Union Wangkhai amadi runners up takiba NYTIC Okram Chuthekta sel amadi trophy sing piduna punging thogotki cricket ahanba YWC cricket tournament ki ngasi sanakiba match ta PS Singjamai amadi Yumbu Sarsi Langthawal mai pakre Young Welfare Club Langthawal na sinduna Langthawal Public Ground da team 13 na group ani thona khaidoktuna tha sigi tang 13 dige chathariba ahanba YWC Trophy Cricket Tournament ki ngasi sanakiba ahanba match ta PS Singjamai na Night Watchman thangmai banbu run tareta maithiba pikhi PS Singjamai na toss ngamduna ahanba batting tobada over 15 da wicket mapal turaga run humputra lauki masigi pakhumda anisuba batting tokiba Night Watchman thangmai banna over 13 ga ball mari da wicket loina turaga run humphumdoi khak loduna match asi maithi khibani match asi da PS Singjamai gi sanaroi Krishna na wicket ani amadi run 13 loduna man of the match takre Sathariba tournament asigi anisuba match ki sanakibada Yumbu Sarsi Langthawal na PS Singjamai bu wicket mapal da maithiba pikhi PS Singjamai na toss ngamduna ahanba batting tobada over 15 da wicket manga turaga run 13 khak lauki masigi pakhumda anisuba batting tokiba Yumbu Sarsi Langthawal na over 3 ball mari da wicket amakhak turaga apiba target adu yoduna match asi mai pakhibani match asida Sarsi Langthawal gi sanaroi Bingsan na wicket ani loduna man of the match takre haying ayupung apal tabada ahanba match oina team Medland amadi YCCA Lilong Chachinga sanagani ani suba match nungtil pung 12 makhai tabada IAS amadi Sunrises Yaripoka sanagani Kang Singjamai Kangkuna sinduna Singa Mathak Namarapon Lekai Community Hall da chathariba Kang tournament ki ngasi sanakiba match ta Khundrapam Kendra Kangkhutna High School Kendra Kangkhutpu Panjil 13 da maithiba pikre Panjil 13 kaptuna maithiba pikre hayeng Kaisamthong Kendra Kangkhut amadi Thangmiban Kendra Kangkhutka sanagani Makha tana sanabagi pau kharaga amuk lobisi Lakliba December ki tang ani dagi manga fawba Vijayawada da pangthokadoriba kontra suba sub junior national badminton championship ta saruk yanaba Manipur gi sanaroi sing asi Imphal thadokre team coach oina RK Sunanda amadi L Ricky Singna lamjingke sanaroi nupa macha tara amadi nupi macha Marina saruk yari ngasi loishin khiba tara suba Manipur Polo International lisingani tara taruk ta saruk yakiba SBI NE Circle ki Chief General Manager na Polo Ground Ningthina thambada mateng oinaba napi kaknanaba messinga loinana tractor LIC EZO Kolkata ki Regional Manager na Pony Breeding Farm Sangatpada sponsor tawgani haikiba Assam Oil Division ki General Manager na Riding Loan More pigani haina thazaba piram kiba amadi matung taba polo tournament sponsor oigani haina lauthoklambabu Manipur Horse Riding and Polo Association thagatpa phungdoragli All Manipur Body Building and Fitness Association ki makhada state judge exam yawgadaba singna association asigi general secretary da mensilaba form pishilakna ba khangalagli Thailand ki pataida tha asigi tang kunma pandagi hawraga December ki tang manga faba pangthokadoriba nipan suba World Body Building and Physics Sports Championship ta saruk yagadoribi sanaroi TH Ombi Saritana Manipur gi amagi championship asida saruk yagadoriba singda India gi minchat poraktuna Halakpo Oceanu Haina Royal Fitness Academy Thawbal na yaifa pauzal piratli Assam gi Bokaghata lakliba January tang manga dagi tara fawba pangthokadaba sub junior national football championship ki North East qualifying round sanana ba Manipur dagi sanaroi kuntra manga khangatlaba sanaroi sing masa masa gi che chang team coach amadi manager da December ki tang ama fawgi manunda pishilakna ba Amphagi Assistant General Secretary L. Jyoti Moy Roina Khangalakli
लखनऊ दिसंबर की तांग 19 कुंथा फाव पांथोकदोरिबा नेशनल कोंगफू चैंपियनशिप सरुक यानबा स्टेट असि सानरोइसिंगी ट्रायल सिलेक्शन अमा दिसंबर की तांग 3 मणिपुर यूनिवर्सिटी स्पोर्ट्स कॉम्प्लेक्स पांथोकदोरी यौनिंगबा सानरोइसिंगना ऑल मणिपुर कोंगफू ब्रदरहुड यूनियन दा उनरबा यागनी हाइबी हुजिक ngasi nongmagi oiba ay ngasagi pau lobirasi ngasigi oikiba aying asagi pauda ICAR Lampel Pataki Pangba Paugi Matung Ina ngasigi kwaidagi sakiba degree Celsius kunithoi dasmik ahum kwaidagi ingba degree Celsius mapal dasmik taru nungchitte yawba ising manilgi sang ayukta sada matpur tarataruk nungthilda sada humpu oiki ngasigi nong sukide loishilakpada maroi bapa amuka na lobirasi Jiri dagi thorakpa gari chamnga rom none thong manakta blockade fogatpa singna thatuna attack torakpada gari 15 rom amangata thokle aheng first person kre Manipur thugaina ba khuyek pibadi BJP natte Congress ni haina MLA TS Biswasana phongdokre Amadi Australia na India team bi Manipur bumai thiba piduna tarasuba Manipur Polo International ki champion oikre ISTV na pizza Manipuri pau ngasi gini matang ngasi delivery ini kagire ruking ko ukan na